Robert to nokul chan hangdak badu khomlai. Oi babong. Ai sei pausi ek tabaga changer aban. Ado haujipu sinthoi bagi phibambu kamdau khrage babong. Nokul chan khomlai. Kari su thoi dok patau drei bunga Robert. Ado ichada khoi sinthoi bagi pausi bu kanana. Robert nokul chan ngang li badu phat khomlai. Babong. HEEREIMA na pau bibirak pane. Nokul chan machanupi HEEREIMA de yenglai. HEEREIMA su Robert ki wadu da ngakladuna Robert de yenglai. HEEREIMA na Robert ta asigumba pausi tamkhibadi leite. Nokul chan Robert ki wadu da hairei. Phare phare icha lakpa nungaire. Ado iba doctor ga haifet unarukhige. Na chanchinga wari saramako. Asi hairaduna nokul chan Robert ta haifet chamam na bamijeng amakhak yenglami. Missing ni Robert to nokul chan gi marau leiba meeting do nanthok na ba asemba midok amanok lei. Adubu mahaki pokningda karino haiduna chingna ba amadi polakli. Yairima Robert ta sat haire. Da Robert ukhida bayam kuire. Karino sakka sai dhama phajale rame. Robert nokla dunu khumai. Ha Yairima khangdeda. Ichan khoisu leisabi double fadana samkya pabungi thabaksing pukhairam leside. HEEREIMA phatlaw na wari marak thatchen duna haire. Da Robert wari masase. Tanjadu lalai badu changai. Aduga Yairima da kaurai. Yairima aidi nangbu kadom da laikhrabanu thiruine. Yairima nokla duna haire. Dalaleba aishu lalangi manak talake haiduna thorambane. Aduda da Robert ka waring haksana dana lairaba. Robert lalaiba masak urubada mabukningda khali. Oh, nang oire lalaiba haisa. HEEREIMA gi crush. Yairima phat haire. Da Robert mahak se lalaiba. Yai jewelry house ki accountant ne. Aduga da lalaiba magina da Robert. Aikoi pabungi marup ki machane. Lalaiba de karisu khangjadabanina Robert ka makut chokna duna handshake tawrai. Loirabada lalaiba Robert ta haire. Yam nungaire marup ka thengnaba. Ado aigi ichansu masangam dadana asomgi watta lehore. Matungda amuk fajana thengnarase. Robert chu nokladunu khomai. Yaye maro. Lalaiba do Yairima de onchinduna haire. Nangam talakera warin ta khanaruse. Yairima su hoi haiduna mamon nokladuna lalaiba ga chatminakre. HEEREIMA de Yairima amadi lalaiba gi matawaduda kalakpaga sauningbaga na loina pullei. Mathanta prok prok chaglai. Robert HEEREIMA da haire. Asimisi ore lalaiba haisa. Mida sida ore nangna ga ngawje sarise. HEEREIMA Robert nang ngangli badu khomdabida hanglai. Da Robert nang kanana pau hare. Karigino nangna hekta laisa. Robert maya higattuna karimna na hare. Ai lakpa yade haiba leibro. Aigi miki ya nangbu senale haibasa. Nangbu kaubro. HEEREIMA nang kaidangda chenba yaroi na ingonde. HEEREIMA pharak phuba Robert ki wangangdu mi ta khine haiduna pakhalai. Wari du mafam chadre khangladuna Robert pe puduna thorakli. Robert HEEREIMA da makha tarai. Aisa phati phatabani HEEREIMA. Adu nangna ingonde khara khajiga mu henjina phatabajane. Plan chinbasina marona ma hairiba. Shuk chawba school mai thabagi plan bu nathandaga siline. HEEREIMA sauna hari. Kaino da Robert. Masida nangina thaukai lege. Aigi kushine. Aina siningba plan chene. Robert saugulai. HEEREIMA hanjin chu haire ngasi chu haujiksu aduma haigani. Nang aingondagi nanthokpa sunga yarai. Nang sa aigi oikhrabani. Nathanta napabangi property khudimak oigi haibagi wakhalda thado. Aiga 50-50 natra. HEEREIMA sauna laure. Robert nang hairibadu kanadana. Aina nangina thaulai ta hairamaktada nangna sugyamda aingondi yetningna sakaigino. Ai nangbu pamdre. Nungsidre hairibasa. Mironi. Haujikti aigi thamoida lalaiba natana kanamtagi mafam leite. Aina namdana lalaiba bu aigi oigane. Yairima su aina hatkane. Nangina thaulaitre. Robert karimna na mahaki phone du utladuna hairi. HEEREIMA
masida yauribase karino haiba nang kaura male phare haujikti nangna aiga puningdrabanina nangi ichachu lohen batabane HEEREIMA khutlai thuna Robert ke phone du mulli aduga floor du da langduna thugairei aduga sauna hairei punchida ngaiak thokki be thodok macha magi video clip singna nangnai bu blackmail tawge khale thawning ba tawro ai nangbu suknang nungside supam pamde ai lalai ba khakta gi oigeni masida yelakpa khuding su aina hatkane wadu hairam laga HEEREIMA du chatkre Robert sauna HEEREIMA na chatki badu yenglai khanghaudana Robert ki phone du lai Robert fatlauna receive tawi phone dagi nupa mana fing hairei Robert mapam chaba ma yenglaga lotpiyo HEEREIMA hana ba paisa piduna neki ba miyoi singada masa khangdaba miyoi kharana phakre makhoi gi machindagi Robert ki asingba chumba khara haidokrabar haina chingnare police na Robert ki yumda sulami Robert paudu tabada sauning bana loire HEEREIMA nanga plan siminaramaga aingoda pulap awa famda tadure phai noina chinana animak tadi halam lage nupi na su gyamda singna basai shirabasu maruna oirabasu yuram ge khangane ithanda sibade khadai de gi yarane pulap simina batabane Robert tuna mama pham adu thadaktuna mayumda yorai phajena sofa du da phamtharaga wa makha tarai makha kare hayu Rex sat hari HEEREIMA hana bahona ki ba miye singdo phagre Robert adu police na dinatre kanano haiba khangre HEEREIMA bu hat pai dana tana school mai thabai pot amasu haifet pan ki haiba ki pautari Robert sauna table du da khutum na surai HEEREIMA nangna aingoda pumnamak enchina ba kok phajena sanare dana aigi kana ba kari su phangada ba su leitabada nangbu thajarubai aisa mai kai khuding yekna bana koire phai ai nangbu soidan hatkane Rex tabra Rex sat khomi haibiu Robert sat hairei HEEREIMA bu plana ma senduna hathokro thunama Rex to ningai dana sat khomlai paisa kara darka oini Robert Godrej sor ama Rex langsali aduga hairei achangba paisa makai sidai sijina by hook or by crop HEEREIMA bu soidana halo Rex hoi haina khumlam laga fajat kre Robert mathanta soli sinna bai thabak to bata bane aron bu mapham amadani nokul chandu makok pairaduna ungduna wakhan khali karigi Robert nadi aigi mungsida mangna bisilaiba nokul changi manakta famliba nupaduna khumlai sir mase sargi imungsidagi kanagumba magi khusamnana Robert ka plan siminaba male haibadi HEEREIMA da attack tawraba numitu yumda da mi leite haibagi inform tawba informer ama leibagi khanglibani samkhya pabo aigi mota sum haijabani nokul chan makha tarai aduga ate aigi imungi miyoi dadi tawradraga icha HEEREIMA khaktada atamnana tawribagi maramna karige aigi school su HEEREIMA na panaduna leibani nupadu phat hairei pabo na jawa pham amatang haijage harau bigana aina sum kupna thigachabada Robert che HEEREIMA ga mari leni haina asumna taje makhoi si Delhi da punna lari ta minaringai matamdagi khangna bagi khudam kharasu mina harapdagi khangba ngamle sengna haijarabada HEEREIMA ga HEEREIMA ga si po wadu makha tadringai nokul chan sat hairei oi be aigi mitmangdade makhoi nushinadaba utrabasu aigi imungda aigi siza singamadi aigi chasing nushinade marollo nei haibasidi ta sengni aina khara ushinada asum tumina leibani phare ai nangi wafam sida karigumba kharadi khangba ngamle adubu aigi ichanapi an HEEREIMA na
asuk yauna pukchel piklam gani di ai mabu mapa oina chap chapa thabak tawgane wari du sanari ngai nokul chan gi call du lai setal gi phone nokul chan hari kaile re sija sital harau na haijare wisam kya ai kai sinthoiba gya lakle amuk to hospital da lakpiyo nokul chan macha gi wadu tabada harau da du nukhum lai ai lai sija icha sinthoiba gya lakle ba asom da su langlen du sinthoiba gi paudu da jare harau bana loire mahaki thamoi du adubo pangal thokna sinthoiba gi manak ta changlu basu hireima amadi ima se lei shilembi gi mataw du da kira du na ngamjade adubo mi gi pukning khangbe yairima na pusilak tu na sinthoiba gi manak ta changla ilanglen du tanja do hireima ga lei shilembi ga du leitaba tanja oi sinthoiba langlen bu ubada momondok lai aduga tapna kawrai langlen do harau jena chinbal adu kanglap tawna nokche ge tawrakpani adubu machem si yairima leibaduda ikairaduna ngamjade tapna changlaktuna sinthoibagi betkina kanda leptuna lei sinthoibadu langlen ga wari saningle adubu machem si leibaduda ikairaduna tuminna leikhre ngaihak wakhan khallaga sinthoiba machem si yairima da tapna hare ichemse ai apple janinge kita lebiu ba mitik mirau khangbi yairima ne nokladuna khamai ipa se apple janingi ba ichemse leiruge kuroi ngaihak naramuko langlen da onsin duna hare adudi langle nang yamung cha se ngaihak sanglamo ichemse apple kita leirugi ko langlen du tapna khomlai hei chemse yairima du chatkre sinthoibadu langlen gi makut tapna pairaga manak tu da phamhale langlen du ikain hari as yamucha kainomi sinthoiba sat hari ikai ri bai dune ne adu langlen tamani do jail dagi thadokhrabani na na ingon da sawba pharoka langlen tapna hari yamucha sinthoiba makha tare as aibu nang waro kibado maduda aina wabu khwado haidana kanade aina kan kibane nangbu amukta dina ohange nangi mikki pisa kangange haibase langlen waro nu khumjare adubo phanamak oiduna sho yamong jagi mamal yamlaba punchida mangnanamti kamdawne punchibu phagi phanai ge type da sinthoi besat hairei phagi phanai na tabagi na tro sigi tawrisa ngayak tu da di bema aisa baitarani yobani mi jomgi mayum yorom dai tu da nang urak na amu halai sine langlen sat hairei taning che cho nana to mai taw kruga ai nungairam gani khanbra e kyam kap ki khangbra ahing da nang nak ta chelei ne hurala ga yum dagi sinthoi ba saw na hairei nana layura nang ha kari gi no ba ahing du da yam ki da bagi mawng ni ne mina phabi khrade ai kamai ta hodoino ha sinthoi bagi wa da langlen du mami tu law thorai aduga hairei ni kai gi no yambungja adude ai bo mina phakraga yambungja na karige wa du haiba loi tingai sinthoi besat hairei pakhat bai yarba sine tro na taning lisa ai khangau da ba pharabane natradi nathundu de chekau chingau kau gudabane madung da tawkhidra hayu asi haraga sinthoi bana langlen gi mana du leirei langlen du naraduna as ayo yamungcha ngau bro kaino khongde mina ga se ekta lei haibane sinthoi besat harei leiditi kaino ipot ne kushi langlen fat harei yamungcha nang kok to doctor da amuk ta fajana yengtho anche kainom taw leirame sinthoi ba khumlei ai gi mara leje da ba kok chida amuk tai na birabra pelabane aidi langlen do ngaihak asum sinthoi ba bu yenglaga mami tai mapi marik tara e sinthoi ba tap na haire e kaidorage se kaido kaplino ba yamung cha da hayo se kana na kai haino ba langlen makhon nik na tap na haire e yamung cha nang mangang yam thimale dumai na matung da to binu ko phana chaurasu ima si oi pabong hoi ichem si oi wahala ba thabak sin bino
Sinthoiba Langlengi makutu tapna pairaga hairei. Langlen, ai tasingna nangonda lankrabani. Iran sigi dandi oina punchi chupa nangi nuksi kaisum sungda phadok oina thambiro. Madugi ayabado nangna bibiyo. Langlen ikaina khumlai. Yamung jabo phajinba itikna chade Langlengi. Langlen Sinthoibagi mataududa nokladuna hairei. Ado che chaningi matangduna khamdoba kaubirabo yamungja. Sinthoiba sauna taningdega chintibidubu asengba ngangba numitai siradamni dui nupido. Ai phada pharakhisanuda adui nupido leiraga hatoke. Langlendu Sinthoibagi wangangduda thamoi pena nukjarei. Sinthoiba Langlenna makka lamlaba maithong adubu yengjaraga penjai mahaksu nokjai. Asomdana lalaibado Yairemagi manakta yaksalai aduga hanglai. Karigi semno. Karigi semno Yairema onthok yamida. Yairema nokladuna harei. Kanamtagi natteda khoi Sinthoibagini sem chaningi adugi leiba thorakliba. Lalaiba makha tarai. Akhoi Langlena kadai lehoraba. Yairema khumlai. Khoi Sinthoibaga wari sanahoribani. Adu dalalaiba Jewelry house lomda chatlaroi dong asisiba. Lalaiba shore ama hontoklaga khumlai. Ngasidi leplani. Tamani dong rang thadorokle. Aiga Langlengana laubirure. Ado ngaside ichando mayumda pukhrani mabungna. Aduda aisu thinbiruge haidana tawbane. Yairema khumlai. Tamani da aikhoi imungda yamna warokhraba male. Aikhoi kanamtana unasai phawyadri. Hai, mahakna pani kanbasu adam tawjarashanuda. Aikhoigi Iransu chawna leire. Sida aisu wangangpham amada khangdri. Lalaiba sat harei. Hoise punchi haiside singaktane karim khaloranuse. Aina hena nungaitrini. Ichan Langlenda chakrani haibasida. Khangdre Ishwar magi nongdamse. He, angangsingdo hondoga aikhoina wari sadana leirene. Yairema nokladuna harei. Angangsingdo wari adum sanajarasano yetpiragumse apen penda awaba nungaiba dum haina jarani aikhoisu ihak moigi chance bibiseba